Ukraine da war crime chathakibagi damak trial mayoknariba Russia gi chahi kunmathoi da ngairiba tank unit ki commander Vadim Sishamrin masana micham ama nongmaina kaptuna hatkhi haina maral yazakre Russia na Ukraine da landa ba horakpadagi chathariba trial asina ihan hanba war crime trial ni masana maral yazaraba Vadim asima punsi chuppa jail da leiba yana leiri trial asigi prosecutor gi matung ina tank unit ki commander oikiba Vadim na Ukraine gi chufakip kada chahi humfunithoi suraba nupa ama nongmaina kaptuna hatkibani hairi hojik fawbada Russia na chathakiba haiba war crime lising tararom Ukraine na khangdokpa ngamle hairi Russia na Ukraine da war crime kaya chathare haibagi report fangbadagi International Criminal Court na investigator ni funithoi forensic expert amasung support staff kaya Ukraine da thaduna thijinbagi thabak chathare amarom da Russia na Ukraine gi easter region da leiba city sing lausinaba akanba mawong da landabagi thabak chathare Russia na khudum chansilaba Melitopol region da Ukraine gi lanmi sing na Russian lanmi singa akanba mawong da thoknari hairi nakalamarom da Mariupol Azovstal Steel Works plant gi thokpa yadana leiramba Ukraine gi lanmi kaya mafam adudagi thorakre hairi Russia gi defense ministry gi matung ina plant aduda lan thengnaramba Ukraine gi lanmi chang mapan ga yankhai taruklom khutlai thadoktuna changjarakre haina claim su tawri